ꯑꯍꯥꯟꯕꯃꯛꯇꯗ MMSRI ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯄꯣꯛꯅꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯪꯍꯟꯖꯔꯤ ꯔꯥꯖ꯭ꯌ ꯁꯚꯥ ꯃꯤꯈꯜꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯀꯦꯟꯗꯤꯗꯦꯠꯇꯤ ꯂꯥꯎꯊꯣꯛꯅꯗ꯭ꯔꯤ ꯀꯅꯥ ꯑꯣꯏꯒꯗꯒꯦ ꯈꯪꯗ꯭ꯔꯤ ꯄꯨꯡ ꯈꯔ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯈꯤꯕꯅ ꯏꯝꯐꯥꯜꯗ ꯄꯥꯠ ꯑꯣꯜꯂꯤ MKVI ꯕꯣꯠ ꯍꯥꯟꯅꯒꯨꯝ ꯃꯊꯧ ꯇꯧꯍꯟꯅꯕ ꯂꯩꯉꯥꯛꯇ ꯑꯄꯤꯜ ꯇꯧꯔꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯂꯨꯄꯥ ꯀꯔꯣꯔ ꯂꯥꯛ 2.98 ꯄ꯭ꯔꯣꯖꯦꯛ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯑꯃꯨꯛ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯁꯤꯠ ꯑꯃꯒꯤ ꯌꯥꯎꯅ ꯄꯨꯟꯅ ꯁꯤꯠ 24ꯒꯤ ꯃꯤꯍꯨꯠ ꯈꯟꯅꯅꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅꯕ ꯂꯥꯎꯊꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ ꯕꯤꯖꯦꯄꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯕꯝ ꯃꯤꯔꯦꯞ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯐꯝꯗꯤ ꯅꯤꯡꯊꯨ ꯉꯥꯡꯅꯕ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ MP ꯑꯃ ꯈꯟꯅꯕꯒꯤ ꯃꯤꯈꯜ ꯂꯥꯛꯂꯤꯕ ꯖꯨꯟ 15ꯅ ꯄꯥꯡꯊꯣꯛꯅꯕ ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯣꯍꯤꯠ ꯁꯥꯄꯝꯅ ꯅꯣꯇꯤꯁ ꯊꯣꯛꯈ꯭ꯔꯦ ꯃꯤꯈꯜ ꯑꯁꯤ ꯅꯣꯃꯤꯅꯦꯁꯟ ꯄꯦꯄꯔ ꯂꯥꯛꯂꯤꯕ ꯖꯨꯟ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯑꯌꯨꯛ ꯄꯨꯡ 11ꯗꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯁꯤꯟꯒꯗꯕꯅꯤ ꯅꯣꯃꯤꯅꯦꯁꯟ ꯄꯦꯄꯔꯁꯤꯡ ꯑꯗꯨ ꯃꯊꯪ ꯅꯨꯃꯤꯠ ꯖꯨꯟ 6ꯗ ꯁ꯭ꯀ꯭ꯔꯨꯇꯤꯅꯤ ꯇꯧꯒꯅꯤ ꯀꯔꯤꯒꯨꯝꯕ ꯖꯨꯟ 13 ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯋꯤꯗ꯭ꯔꯣ ꯇꯧꯗ꯭ꯔꯕ ꯑꯃꯗꯤ ꯃꯤꯈꯜ ꯃꯊꯧ ꯇꯥꯔꯕꯗꯤ ꯖꯨꯟ 15ꯒꯤ ꯑꯌꯨꯛ ꯄꯨꯡ 8ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕꯗ ꯃꯤꯈꯜ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯏꯂꯦꯛꯁꯟꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯗ ꯄꯜꯂꯤ ꯃꯤꯈꯜ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯕꯦꯟꯀ꯭ꯋꯦꯠ ꯍꯣꯜꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯥꯔꯒꯤ ꯑꯇꯣꯞꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯃꯦꯝꯕꯔꯁꯤꯡ MLAꯁꯤꯡꯅ ꯃꯤꯈꯜ ꯑꯁꯤ ꯚꯣꯇꯔ ꯑꯣꯏꯅ ꯚꯣꯠ ꯊꯥꯗꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯁꯤꯗ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯅ ꯂꯩꯕ ꯑꯁꯤ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯀꯤ MLA 5 ꯈꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯈꯜ ꯑꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯑꯣꯏꯅ MP ꯀꯦꯟꯗꯤꯗꯦꯠ ꯊꯥꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ BJPꯒꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯆꯍꯤ 8ꯒ ꯊꯥ ꯈꯔ ꯄꯥꯏꯔꯝꯂꯕ ꯍꯩꯉꯥꯡ ACꯒꯤ MLA ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯕꯝ MP ꯑꯣꯏꯅ ꯊꯥꯈꯤꯕ ꯄꯥꯝꯕꯒꯤ ꯋꯥꯐꯝ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯅꯤꯡꯊꯨ ꯉꯥꯡꯅꯈꯤꯕꯗꯤ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯀꯅꯥꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯕꯦꯁꯦꯠ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯊꯧꯁꯤꯜꯅ MU ꯂꯩꯈꯥ ꯇꯥꯡꯅꯕ ꯃꯔꯝ ꯑꯣꯏꯍꯜꯂꯤ MSU ꯑꯣꯊꯣꯔꯤꯇꯤꯒꯤ ꯕꯦꯁꯦꯠ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯊꯧꯁꯤꯜꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯈꯥ ꯇꯥꯡꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ MSUꯅ ꯐꯣꯡꯗꯣꯛꯂꯤ MSUꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯁꯂꯥꯝ ꯆꯪꯈꯣꯟꯕꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯊꯝꯂꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯤ ꯃꯁꯤ ꯃꯌꯦꯛ ꯂꯥꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗ ꯈꯨꯠ ꯂꯦꯡꯂꯨꯕꯗꯒꯤ MUꯒꯤ VC ꯏꯟꯆꯥꯔꯖꯀꯤ ꯋꯥꯊꯣꯛ ꯍꯥꯏ ꯀꯣꯔꯠ ꯌꯧꯔꯛꯈꯤꯕꯅꯤ ꯃꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯛ ꯅꯝꯁꯤꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯔꯨꯕꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯁꯤ ꯐꯥꯎꯕꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯖꯁꯇꯤꯁ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏ ꯀꯣꯔꯠ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯌꯧꯗ꯭ꯔꯕꯗꯤ ꯖꯁꯇꯤꯁ ꯐꯪꯗꯕꯒꯤ ꯐꯤꯕꯝ ꯂꯩꯔꯛꯂꯤꯕꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯅ ꯃꯁꯥ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯅ ꯊꯕꯛ ꯇꯧꯔꯛꯇꯕ ꯅꯦꯄꯣꯇꯤꯖꯝ ꯀꯔꯞꯁꯟ ꯂꯥꯏꯆꯨꯕꯒꯤ ꯈꯨꯗꯝꯅꯤ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯜꯂꯛꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯂꯩꯈꯥ ꯇꯥꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯃꯥꯜ ꯄ꯭ꯔꯦꯛꯇꯤꯁꯀ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯀꯌꯥ ꯍꯥꯏ ꯀꯣꯔꯠꯇ ꯄꯦꯟꯗꯤꯡ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯍꯥꯏꯕꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯈꯥ ꯇꯥꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯁꯣꯏꯕ ꯀꯌꯥꯒꯤ ꯋꯥꯊꯣꯛꯅ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯕꯦꯁꯇꯦꯠ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯣꯖꯥ ꯈꯔꯒꯤ ꯄ꯭ꯔꯦꯁꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯇꯤꯆꯔ ꯏꯗꯨꯀꯦꯁꯟꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯤꯟ ꯑꯣꯐ ꯏꯗꯨꯀꯦꯁꯟ ꯑꯣꯏꯔꯤꯕꯤ ꯄ꯭ꯔꯣꯐꯦꯁꯔ ꯄ꯭ꯔꯦꯝꯂꯇꯥ ꯃꯁꯅꯥꯝꯅ ꯅꯝꯐꯨꯗ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯄꯨꯔꯤꯕꯁꯤ ꯀꯔꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯍꯜꯂꯤꯕꯅꯣ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯨꯁꯨꯅꯁꯨ ꯑꯏꯕ ꯆꯦꯔꯣꯜ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯄꯤꯁꯤꯟꯕ ꯂꯩꯈ꯭ꯔꯕꯅꯤ ꯁ꯭ꯀꯨꯜ ꯑꯣꯐ ꯏꯗꯨꯀꯦꯁꯟꯒꯤ ꯃꯈꯥꯗ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟ 2026-27 ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯒꯗꯧꯔꯤꯕ 4-year integrated teachers education program asiga mari lena haukiba May 4 यूनिवर्सिटी asiga registrar tholiba office order na professor Premlata director haiba post ama khimjinna sahi ahum pugodori basina karma basis ta habdibano NCTC gi gazette notification da piriba regulation NCTC Reorganization Norms and Procedure Amendment Regulation 2021 Norms and Standard Director Post haibasi yaudi
हजिक डीन ऑफ एजुकेशन जो टीचर्स एजुकेशन हेड ऑफ डिपार्टमेंट इंचार्ज पूरी NCTC की रेगुलेशन सिंबु थवैदना काउंट सुया यादब दायित्व प्रोसेस नोंथक ताबगुम सेमगा हेक्ट पुहनबा NCTC की रूल्स एंड रेगुलेशन बु अंडरमाइन तौबनी हाइब्रिड रजिस्टर अमसुंग BC ने कानबा पाकुम पिगेदोरिबनो एमसुना मे 14 द ऑफिशियल सबमिशन तौकेबा एप्लीकेशन तु पाकुम ngasi phaw piba ngamdiba sana register ki karamba aronba ijida ogedoribano nafu sapuda masagi bented interest fulfill ohenna ba power hunger olaktona phajarabu ozagi sibabu lana lamjingba si tungda ozagi marakta khaibung tana ba amasung mairoi singi marakta lana lamjingdona napak tana silakpana academic atmosphere de karak nablambi amu orakani hairi pung khara nong leptana chukhibana imphal di part oli Masi nukting khangokdana churkhiba akanma nong imphali mafam kaya ising khangchau chokhalakdana khudongchadaba kaya mayong hankre Indian Meteorological Department IMD na ngarang Manipur Imphal naunai district khudamukta yellow alert lauthokibaga loi iroina na ngasi nungthin pung ani khari helakpa waidagi maruina Imphal nong ka hena kanna chukhi pung khara leptana chukhiba nong adona imphal yakoibdam bhamsida khangdana ising chokhalakdana lambi achawta chawna khudongchana mayong nakre ngasi ngarang nong thili churokpana Maruina, Ifang Yakoba Mapamsing Kongbal, Lupansing, Mabuk Tana laying a Kongdana, Akanman no do lak with the ising is all Tolpo and any Hainamaka de Pondonali. Basi no adon is out to him of something Maruina Tidinabi, Awang Tang Basaroko, Katanga with the label like Kara, Uripoke like Kara, Sinjama, Kawa, Linusing Mom Pondasi, as soon as no Kare head, Chubaga, ising Adumak Tumba Mapamsing Wedibani. Hari mafam nga sita tatan thori ba ising thombai thabak asi karam matan da ko hanga dem habidi asi phawba wahang oiri Manipur lengana police department da anawo makhang gari me pirap su train vehicle amata pidabana awaba kaya mayungnari Manipur police department bu hen mapang kan ba ma di law and order nga para ahen ba thotan kaya lawba ngamna ba pandam Manipur lengana ano no khulai kaya amade anawo makhang gari ga pidona lagli adumapu accident toina thopalam da masigi Manipur police department da gari chingnaba amadi chingkhatnaba crane vehicle amada thambida basida awaba kay mongdaba nati nonda mase thori ba tonga ba irang ching laksin ba khona bada Manipur police department bu hen mapang kalhan ba panada hoki ba sai sinda su Manipur lengana mapalam dagi bulletproof vehicle ke am laksin dana Manipur police department da kusin ba lekre mamangi tha kunmanga da su Manipur gi chief minister Yumnang Khemchana bulletproof vehicle yauna masing yamna ba anu makhang gari ke am kusinaki Masidasu accident thopa matamna gari chingnaba amdi chingkhanaba crane vehicle amata yaukidi masimachu police department damo yamna laiba khibadi Manipur de leba Manipur police headquarter se minister satunda police makok thongba su unakhiba amada awat apa sing ba laikhrabani anoba gari sing khusina kharba tungda awala pa hangba oina pauche sina Manipur police ki official kharwari sanarobada official amana pauche sida phongdoropai matungina Haji Manipur Police Department go and gari Singnabam Chinghanaba crane vehicle Ariba Makatang Impan West Lady Manipur district Amata police crane vehicle Amata later Madam Manipur Tonga district the accident Tolpomatam the Lana tractor wire gari sing to Chingdana Puna Buhana Awaba Camp Tingery. And that period no guy sing fill the type of Jerry officers in the Pinning Happy Apamas of Pontoki. Lokagumba Drenam to ranging one pound the Garita singing told with the police department and Gari Chinkanaba crane vehicle later when I knew the wind of one of the Awaba Mayonary. Lana knew the crane excavator tractor wire with a hand by expenditure and Chali. When a Gari Chingnaba Madis and Kanabana with the police department the Gari later when in a Matam Amachamanghali. As long as some of the admission the singer Amadi Arapa Mapanda duty Sapamatan Makoi over Gari Chinkanaba crane vehicle Amadi Atumuk Loiner Gazali, machine the Jim Wakal Muaheli. Manipur police ki kadai manang na padai tekta warga soro chingkat nagadori bra haina hangnadana Manipur lengana police department pe lebanu vehicle si thawna loin order singa na bigidam singda natraga arapam pham amda satpa matamda labak thiba tolab de gari du donglam ni batarabra lengana bulletproof vehicle yauna anobu gari me am police department de pibira ba si apha khongtang amani aduma pu yamdabde gari chingna bamdi chingkana crane vehicle mari manga pi haningi Masina tractor wine of one of the guana revisiting Matamang, revisiting Karamaka Kukani, the Gariam, Chikana, one of the army, the Gary, wine of one of the Tangleva Wabas to Karamaka, Handrakani Hadana, police department, the Henamapangan, Organi Haki, as the Queen at the Matanga Sida Power, Sincere.